Kurumjari, miyeng tabiri besi mutaram na oksari hojik ahan beda maruweba pau kuizari. Mary Kom da awang mataki mingtol piduna ikai kumnabu unagani haina si Minister N. Birian na haikre. Nupi angang chataba miyot binay leriba makai United Nations na thamle pandamaju phangma ngamroi haina Governor Dr. Nazma Heptullah na haikre. Amasung Loktak Pata mawang amatagi Mahilosang Hospital Hotel amadi Fisa Kona Singmat thamduna thabak tawba yaroi haina Forest and Environment Minister D.S. Kumar na haikre. Hauzik makata na pau sandok na pizari. World Women Boxing Championship ta amukan na mai paktuna champion asida tarulak champion oikrabi Manipur gi boxer Mary Kom da state lengak na awang mathaki mingthol piragani haina Chief Minister N. Birian ngasi sangai thel pakta chathariba sangai fista gi tharamda haikre. Minister MLA amdi mari lenaba official kaya na saruk yaduna Pangtokpa tharam aduda Chief Minister N. Birian makata na haikibada Mary Kom na handaksu champion oirakhiba asida hainingai leitana nungaiba fawi Atuba matamda cabinet mi phamduna warip lauduna Mary Kom da awang mathaki mingthol asi piragani mahakna Imphal da thunglaba matungda harau tyamna oknanaba laingak na sem sare haiki Mary Kom da Manipur sarkar na magi title lame koi piragani magi tongan ba magi sumbe assignment sigi title lama kari title PC ke hebudo aikoi cabinet koi khanagi gani Queen of Manipur hairapo yai Ima of Manipur haiba yai or some things the sports queen hairapo yai anything madugi oiba koi mafam maming ani hum yamna appropriate oiba potama mabu recognition to ba mabu felicitation to ma ek tunga boga aikoi madugi title duga konana mabu koi receipt to gani Nupi angang da chathaba miyot minai leiriba makai United Nations na thamliba Sustainable Development ki pandam adu kaidongwai da phangba ngamloi haina Manipur gi Governor Dr. Nazma Heptullah na ngasi classic grane da pangthupa 16 days activisms on gender based violence haiba campaign ga mari lenana chathagadaba conference amala phongdokre International campaign to silence the violence against women and children haiba wakalol da Women in Governance Notice Indian Sinduna Pangtokpa tharam aduda Governor na makata na haikibada tangdu leitaba khunai amadi sakorpa khunai ama purake harabadi nupa nupi animakta sab manabam iyang mathau tai nupi da pangal piba haraga thabaki post asoba khak paibadu nate imung khudingda nupi gi wafambu ikai kumnagadabani haiki The problem of violence against women is not unique to India. In many parts of India, women have been empowered, there have been taken respect. The most important thing is that women are worshipped. It is the responsibility of every man also to see that the women are empowered. When there is an equality in the society, not just in the world, in the society and within the home, if there is equality, then there is peace. And if there is peace, then only the development can take place. If we want to empower women, if we want to bring them into governance, we should give them equal status and we should also give them peace so that the development can take place. Loktak Pata Mawang Amatagi Mahilosang Hospital Hotel Amadi Pisa Kona Singba Thamduna Thabak Toba Yaroi Haina Forest and Environment Minister T.S. Kumar ngasi New Secretariat Labor Mahaki Office Chamber da Pangtupa Pamu Singa Unabada Fongdokre Minister na Makha Taraduna LDA gi Chairman su Oribasi Minister gi Ayaba Laudana Lengaki Department of the Lanai Mio Singa Loktak Pata Sagalib Singna Environment Sohan Bada Forest and Environment su Ayaba people ite Maho Sadigi Chanara Panga Fabiki Tabakti Atingba Tamloi Betri Amadi Atai Araiba Pambai Sidinaduna Paktak Nga Fabiki Tabak Satabadi Yaroi Ating Basigi Mayok Tabak Tabusing Atuba Matamda Taktok Pahorgani Haina Minister Namakatana Fundoki Miam Singna Maho Sadi Chanara Pomong Nga Pava Isana Piti Ating Malay Adum de Koi Adum Yagani Adunatana Makalam the Yum Sakalakpa School Sakalakpa Utame Pumatakta Hobson Sakalakpa
मसला को इन्वायरमेंट दा कोई अकाय पिरक लोकताल लेते मसल लप हाना तोरम लेगा जो मदु लौथोक पियो अदु डिपार्टमेंट सिंग मदु कोई अयाब डिपार्टमेंट सिंग ओनेबस सिबे से लेरी नॉलेज हम पीदना मनुंग सागले बुजी लोकताक मयाइदा कोई होटल के सागले बुजी लेय मनुंगदा सिदा कोई मदु मसु लौथोक पियो इसाना खंगना लोकताक मयाइदा बोटिंग तोरगा कोई बे याय yes sang bayai adu al kaiba nomia da thau madi madu toning ra tawdo madu al gi wang madu sabsana koi action logri aduna ai media ga thong da appeal tawi Panbayai Loktak Pata Housing Home Estate Thamduna Tourist Singapore Singsin Lanai Mio Kiana Thaba Paket Ibani Amaramda Commerce and Industry Santang Makada Loktak Ta Pumsang Manga Saduna Pisa Kon Amamam Thamana Basat Chiba Nabi America Tang Traga Matoida Loktak Pata Water Handloom Hut Hangdo Krabani Amati Loktak Pata Ayuski Primary Health Center Amasu Thamnagani Haina Lenga Kimari Lenavas Media da Fongno Kibalai Krabani Manipur Tourism Festival da Saruk Yaba Lakiba Myanmar gi Saigang Region gi Chief Minister Main Naing ngasi ayupung mapan khara hienma matamda Moreda thunglakre maki khongsat aduda Saigang Region gi atai minister ani amadi atai official kharasu loinarakhi makoibu Manipur lengang namore gi Ilora Hotel da harau tiamna okre tharam aduda Education Minister TS Radesam Sports Minister Lepa Haukip yauna atai official singu saruk jakhi makoibu opage tharam aduda Sports Minister Lepa Haukipna yumthang nadi balaibak singi mihu sing Sangai Festival da saruk yaba asina laipak asigi marakta nungsinaba purapa ngamlagani haiki as a part of Sangai Festival gi uiba pota thangnaba yumlonaba khoi ki leibak sing asiga mari phagatnaba hotnaba da Myanmar gi team adagi aduda hendoktana Japanese ki sumo wrestling competition zo je indoor hoda chathaduna leiri masi akhoi gi yumlonaba country sing asida akhoi ga mari phanaba hotnaba Sangai Festival si advantage lower kanda pangthok chabani Amaramda Tharam Aduda Saruk Yakiba Education Minister TS Radesam Myanmar amati India gi marakti education gi lamdasu afaba mari thamna ba thabakaya paikanaba honori haiki Aga Myanmar ga relation phaganaba akoi education siso min samane aduna akoi Manipur da laiba school sing college sing da maruina akoi Chandel area da laiba jaga swaida Myanmar gi satra mayam ama laga like chami akoi somda moina pam helakon mar moraga adu karigum kanda akoi laiba satra sing si atopa akoi na sanghan ningdaba atopa element gum oiramgadra haibagi chingnawa khara dagi amara ama adum akoi identity card si phajana check tawna moi background check tawna khona bagi adu ma khara wari watai khara leinaki adu akoi yaringai imthangnaba leiba kamari phajana phabai si tangai phadabanina yam laithu olaga akoi education sina he nangna mari porokna ba akoi education department na kan achoba khongtha amlo khali hainai mayam tham Manipur Sangai Festival gi sarukam oina thasi ki tang kunga mathoi digi mauda pangthukpa Cherry Blossom Festival amadi Flower Festival mai pana pangthuk tuna ngarang losen kre losen begi thoram aduda PICED Minister Diko amadi TD Minister Kayesina ataba mitungland oike Festival aduda food stall marifu flower stall yangkai amadi atai polam yonba stall singsu saruk yaki stall family ba tongan ba category da mako matang taraba singda sel gi mana amadi side san piduna ikai konna utki festival asida tongan ba Manipur ka yumthang nari ba state singdagi lakpa miyo sing saruk yaki stall family ba miyo amana fondra pada festival asida stall amana yamdra pada lupal sing kundagina kuntra fawa nomada tongan ba lai makhal sing yonma ngami haina fondra paga loina festival asibo saruk yaba lakeba miyo singasu festival asi pangthuk piyo gi damak apian ba fondra narki Duga asi sem tobi basiam nungai jam haroe adu asi damo akhoi aphaba haibisi improvement phambasi akhoi phange next year so I first toke na khalibni adu I planning se huji phajana amuga next year planning di asi hena phana semge na leibni It to be such a big occasion, I thought it will be a small occasion with local people, but it's such a big occasion. And then there's prize distribution also, which is awesome. It's really encouraging for people to come forward next time.
Festival adugi organizing committee ki miyoi amana phongdolakpada mathang sahi de hena pak sana pangthoknaba Manipur lengak na mafam asida guest house ama saba amadi tongan ba infrastructure sing sengbat haningi maru oina Imphal digi mau phabagi lambi asi phatabana festival asida yengba lakpa miyoi singda khudongsa daba kaya mayok nariba asigi khalaga lambi asi lengak na athuba matamda semjin biyo amaramda mau do phangniba tongan ma lei makhal sing uhai wai gi pothok amadi manama sing pothok sing asi hena puthokpa ngamnaba lengak na akhanaba miyang sanghaningi lengak na handak sahidagi hauduna sangai festival gi saruk amu oina festival asi pangthokpada mateng pangbirakibagi damak thagatpa phongdokhi. A lot of more opportunities has come because now we have larger media coverage, larger publicity. That way actually, which has helped our growers. It has helped contribute to the development of our flowers, vegetables. It's better for the organizing committee. Financially, it has the government has helped us, so it's more easier for us to manage the festival. Salai Holding Private Limited na sponsor Toraga Indo-Myanmar Association Sinuna Handak Manipur Sangai Festival Pangtholeba asida Myanmar gi mandila digi lakpa maitai nupi taraga mari yauna punna miyoi kun ngasi Salai Holdings Private Limited na tera lokra pamlai kaida leiba Salai gi head office da opagi tharam ama pangthokre tharam ajuda Salai gi board of directors ki mihu sing amadi Indo-Myanmar Association gi mihu sing saruk yakhi Mandila digi lakiba miyoi kun adu thasi ki tang kun ga mathoida Imphal da thungna kibani hayeng mandila gi damak Imphal thadok lagani hairi Salai gi Vice Chairman Narengbam Besosdi na phongdo kibada Mandila digi lakiba Maiti Singh asi Salai gi tongan ba company tara ga nipan asigi mafam sing chatuna Salai na pakalak diba thabak tharam sing asi hakthengana yenghan ki Myanmar da leiba Maiti Singh bo sentok lambi phagadhan bagi pandam da khongsat asi sinbani haina phongdo ki Moina laiba pandamsi ekoida haibirakpagi matunginadi ekoisi tasengna moi Myanmar da leiriba chilina using asigi makogi senthok lambi sing phagatnabagi amadi moiga akoiga tungkoina mari cultural relationship amadigi economic relationship masi makha na pukhalanbagi damakta ekoina sumokoi sel thungi phibam ase karam mongda phagatpa yabagi phibam se masa gi senthok lambi leinabagi damakta ekoisu madugi kano se wakhal se sina mangoina zaraga ekoina su makogi kano se akoi sponsor tawjabani Amaramda Kongsat asida saruk yaruk kibi mandila digi Gayatri na phongdo kibada handaki Kongsat asida yaruk liba mandila gi Maitei Singh asi Manipur da ahan ba lakpa miyoi na ayambani makoina Manipur gi Loktak Pat Govindaji Temple kaina amadi tongan mafam sing da satuna lamdam asigi fazaba uba phangbada asukki matik nungaiba fawi Salai gi tongan ma company sing na paikhaleba thabak tharam sing asi ubada Myanmar amadi Manipur ga tongan ba hiram kayada import and export ki khudong saba phangani haina phongdokhi Yam salure lokta aduga Govindaji aduga kaina adumi yam salure aduga salagi factory miyam du so loinama majaka salagi adum yam so yenge makoina toriba miyam to ekhoida asumda kamaina import export taunaba kamaina tawba simba yajage haipato ekhai wakhada khara leijare Manipur State Disaster Management के Vice Chairman Adim Pamai Bharatiya Modi Army के Scheduled Tribe के National President ओइना हाबलक लेहारी मसी के मठान ngasi Thangal Kathia the Labor Hotel Yaifabada Pangtopa Pamusing Unabada Bharatiya Modi Army के National President Dr. Rajiv Ahuja na Adim Pamai da certificate खुसन नखी Rajiv Ahuja na Bharatiya Modi Army के थौदांगदी लाकदर बलिसिंग तरागा मापन के मिखल दा नरेंद्र मोदी बु अमुक खन्ना Prime Minister ओहेना बखोना बनि हाइकी Adim Pamai na मंगोंदा असिगुम फम अमा पिरकपा असिगी मटुंग इना सबचान थबो पैकेट कनि हाइकी मैम से खुद छमनरे है तुंगान सेल मैम मंडल वाइज सेमदोकनी डिस्ट्रिक्ट वाइज सेमदोकनी लोनमक्तुगे स्ट्रेंग सूरगा लेरगा अखोइसे अमुक हन्ना 2019 की लापसिदा मोदी से अमुक प्राइम मिनिस्टर ओइना लाखन्निंगाई की टारगेट से नंबर 1 टारगेट नि मोदी न स्कीम इंट्रोड्यूस तौखिबा मखै सिंग से ग्रास रूट लेवल यौब्रा यौदब्रा लेरिबा पोट सिंग से अखोइ ग्रास रूट लेवल यौनिंगाई की तौगनी More Ward number Tayata Labor Sabang Faida Manipur State Legal Services Authority Gimi Yamakada District Legal Services Authority Sandil Nasindana Nomagyo Ever Legal Awareness Tarama Pangchokre Advocate K Dhanena Mapureba Latrabi Disabled Weraba Amadi Atemiyo Kada Lenga K Pangam Chopo Sing Ningtina Kangan Ki Humdramato Suba NCC Degi Tharam Nambol Higher Secondary School the Pangchokre Tharam Adu Tragamari Subatalian NCC Imphal Ge CO Lieutenant Colonel Bhupendra Singh Nambol Higher Secondary School के Principal S Suni Lal Singh Yauna NCC की मरी लेना बा ऑफिसर क्या नसरुक जाकी थरम अजुदा NCC कैडेट सिंगी मरक्तगी ए पास तरबा कैडेट
kunga mari da certificate pk tharunga mari lenana associate NCC officer Sandy Kumarna tharamasi pangthopge maru eba maramdi ingkhalak diba naha singna makoige moral character fazahanba mari pak nusibagi wakhalon chalhan bani haike CC की awareness पीबा ओइना कोई NC Day celebration से लेबा की मफम खुनी मुक्ता बाहर की मफम खुनी मुक्ता असी कुंबंगा सी की नुमिला सिदा हाइबदी last Sunday of November जैसे ये खुनी पांगथोई मसी यामना कोई की तंगाई फदबा लेबा की ओइबा नेशन की ओइबा कोई strong nation nama sagat pada yam maru oiba adu नुमिला बनी आना लौजै adu मसी extremely an important day ni हाइना आई वाखल Guwahati ki Maligaon Jalaiba Don Bosco Technical School da Selco Guwahati Imna Sinduna Entrepreneurs Conclave for Sustainable Energy Enterprises Services Nomagi Eba Thorum Ama Pangchokre Thorum Aduda Entrepreneur Development Institute of India ki Advisor ki Ahmad Chiyaw Mari Renaba Singasaruk Yaki Howdi Sathariba Manipur Sangai Festival Asidami Yangba Lapagi Sang Hanadigi Hengalak Lahiri Mapung Oiba Thorum Pangto Liba Hapta Kangzi Bungja Mi Lapaga Sang Hengalapaga Luidina Pandaba Thodok Toktanaba Police na Section Thorang Su Hanadigi Hena Kankat Lahiri Howdi Paugi Maltan attend break ama Luminasi Hangbiragani 6 lakh yum Manipur Sangai Festival isingani taraga nipangi hapta kangzai bungda hangliba Pantoibi Construction Private Limited ngasi maglengsin biraktuna live demonstration yengbaga loinana spot booking da lupalishin kuntragi discount su lobiho amasung Hangbiragani housing loan da 2.67 lakh fawagi subsidy akupa marol gi damang ngasi maglengsin birau Manipur Sangai Festival hapta kangzai bungda hangzariba Pantoibi Housing Finance Company Limited contact number 811894281 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Penasha Coaching Center, the best and the only trusted coaching center in Imphal. Penasha Coaching Center gi ojasingna aina exam gi sim saba matamda yamna mating pangbikhi aduga PCC dagi aina phangakhiba study material regular mock test suggestion na chingusing yamna chanakhi SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Miyam gi chathok chasinda khudong chanaba matamga chunaraba GPS tracking facilities yauraba mamal sri amna honglaba cab service ama hangdok chare Manipur cab service hariba cab service asi 24/7 oigani download tawyu Manipur cab service Sangai festival ga mari leinana 50% discount su thumjari call tawirak pa yagani 180034538838 Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and the class 12 science. 32 students per class. Girls hostel in the Sam Block van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. Do Bold, W Square Bold, deodorant body spray, all day fresh fragrance, W Square, why wait? Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. And Seversky ahaw atumna adong special occasion gi mathil ama ohenbiu. Nauna luhonggadoriba couple singi customized hazing potki package amadi wedding cakes phangbiragani. L Sweets and Severus ke Sampa Junction near Pongafam office opposite Sisipur parking. Break itungja makataba paupizari. Manipur Sangai Festival ge sarukam onya loktak pata Water Sports Festival ngarang morang kyonogi MLP Sarasunda na hogdokre.
Advances and Water Sports Festival Loktak Lake Tourism Development Cooperative Society Limited के boating area दा Manipur Mountaineering and Trekking Association Bisnupu Bras Sinna Pangthopa Hagdopagi Tharamda PD के Swamiti Robindro MMTA के President Bijoy Yauna Miye Kyana Saruk Yaki Thasi के Tang Kungatare Faba Makhal Material की Adventure Item Kaya Galwina Tharam Masi Pangthokani Haina MLA P Saras Center na Fungdoki Sangai Festival ke sarukamu oina MMTA na sinduna kumalang pakta sathari ba Youth Adventure and Water Sports Festival asi numidangi matamda mai mambana festival asida saruk yaba lakpa madi organizer singda sanu kudung sa da mayok nare LED blab khara thanba natana atai makhalgi mai ningthina thandre haina MMTA ge President Bijoy Kaksing Tabam amadi festival yengba lakpa miyoi kyana penda pa phongdo narakle simadi aiso dugi ngasai de khoi haina rami light simadi khatang ngal haninge sikeno su mafam ni dana kumal pai khoi Manipur gi sports keno neba complex neba ko khatang ngal haninge simadi light yam darkar lai service tawje tardi moton je light happy ba darkar lai na hajing bayai ne aigi ichane adu aigi nau paga aigi boy kai ga tong adu go kat ka sigi to je khara mame khara ga sunga thaninge handak su ya mangjong na khoi pau pija bani ya mangjong na khoi haija bani adu masi amata thamida na thanjari ba balab khara si khoi na wiser ga thanjabani sarkar gi mai kai dagi kaigumba MSPDCL hagadra power department hagadra mogi makadagi kaigumta hoju hobo to bidadana leiri mamangi last year dagi akoi mafam je hongdong nare khoigi MMTA gi adventure and water sports ki mafam sina khumala bagda tare hai ba matam se last year bo khoi Manipur sarkar gi makai dagi public ki washroom public ki toilet khoi mapanda sigi campus gi wang mada sarga thammi ado handakti amta madu aju madu khoi arrange sobidre khumala paki mai sabukta toraga mangraba lambi sing phawraga visitor sing nanu nang lak paise adum hangoi popa aki popa khudong thingai oi na khanba adum lerangani na khali mai ngandraba aduga khogi public ki hospitality visitor sing hospitality tu letragadi miji lakningba adu handharakpa tabani athu matam da Manipur sarkar gi makai degi reinforcement to bidana thajan bidana mai gi kari gi wari ba kholi ba mayam se to birakani haiba gi asa tawse tourism ju adventure tourism haiba eco tourism haiba anuba thought ama anuba kano ama prithvi da tholak tana hositi masi sakhon ba yam kan honor matam da matamni adu maseda praja singna maruena mainly school tami bangang singna haiba adventure tourism asida yaubiraga masagi lejariba potential masagi lejariba skill explore to bangam gani hane thajai aduna ahlaman sing aduga maruena school tami bangang singna haiba mai khara mamjara so khoi ngamna ba khoi anyhow praja gi pen da ba ma amle biraga su khoi ngamna ba sinjari praja singna school chhatra singna lakpi gani hane asa tawjai lakpi wajani Mongsangai Boroi Mokong Lebe School Amagi founder amadi principal su oba miyoi amana heroine number 4 yolambadigi lekai miyam na Farba miyoi adudi kumuksam ombi dani sahi nifuga taruk mapureba kumuksam Somarendro Mongsangai Boroi Mokong dagini hawa marak laurimam lekai digi angang amana heroine number 4 laina ba honari ngai da Sun Club Mongsangai gi members singna haktheng na fabani kumuksam dani dagi bottle amada hablamba gram mari rom oigida ba heroine number 4 fagat pangam ki Sun Club ki tapubos na fongdo kibada nyopi asina salai deba school sikhudak ta thingen ba yarabani adubo mahiro sing yenglaga exam thaba fabudi yana ba singani school sig hostel single ladiba angang su mama mapa sing kauraga sinakragani hairi farba nupi amadi number 4 loba lakiba miyoi adusu kagwa police station da khusinakre Manipur lengang domestic workers singi minimum wages act lising masama panifu gani pan chana hangada bani haina Manipur domestic workers movement organization da demand tori organization asigi semanong de labor office da pangcho ki ba pawmus singa unaba amada wangang loi en benedictna haukibu October tang kunga mathoi amadi November tang manga da domestic workers singi kusumal mamal leptuna notice sama thoki notice adu da full time workers sing yauna skill level singi kusumal yauri adubo worker amana phungmam thokpa right mayak sengdri workers singa yumthong sangno thabak subagi mawong tongali yumthong satuna thabak suba ahing yai tuna workers singa thabak suba su yaw tabana te hafta amada numit ama kusumal kaktana suti pigidabani sahi amage phangman topa suti angang popage suti haro kumege suti amade matamatami kusumal hengat hanaba lenga na hona gadabani haike imakhada jargadi asigi proportion notification to bibse atubam dan implement to binu haina su akuna amuka government su akoi nonjari every work haibise sunday off ma phangpam thokuni so per week ta akuna one day leave haibse asi paid leave oigdaba pasa pidana
लीव पीबा नतबा अखोना 6 days सुगने 7 days ता लीव पीबियु हैना आया सुसु अपील तौजनिंगे अपिकपा अचौबगी माइकादा लेंग बिददना डोमेस्टिक वर्कर हाइबसे हेल्पर की वाहिदो चिंगदोक पिरगा मोसे वर्कर अमागी राइट तो फंगहनबियु Nambol Police Station की मनुंग संबा लेमा पप्पा मयाले कायदा लेबा ISTV नेटवर्क की सर्विस प्रोवाइडर अमो ओरेबा जेनिस केबल की ऑफिस कना निमिदां पुंग मापल रोम हेलक पादु वाइदा मई साखरे केबल सर्विस असुगी प्रोवाइडर ओरेबा ओनाम दिनेश चंद्रना ऑफिस असुदा लेबा लुपा लाख मंगा रोम की पोचे खुदिमा मई न तुम साखरे मतोकरम न मई अदु साल किबनो हाइबा सबचाना खमंगमद्री मियाम गिदम खलग अथुबा मतम ऑफिस असि अमुक नौना थबक हौदुना मियाम नेटवर्क असुगी प्रोग्राम सिंग यंगहनबा होनगनी हाइना दिनेश चंद्रना मखाताना फोंदोरक्ते केबल ओइमिना तोपा हा इफा गुम्बा तोपा पावर सप्लाई देदी नोट नुंग कोइ सै सराउंडिंग ओइनबा देदी जेनरेटर अतोपा ऑप्टिकल फाइबर की ओइबा पोस्टेजिंग अमत खाक्तना दे शेडो बॉक्स ऑफिस की ओइना माया मथांग मथांग छिन्नबा थंबा शेडो बॉक्स कुन मरी मंगा लाख मरी मंगा दोइम की मंगा मु दोइम चांगदि केनो तौरे मसी कोइगी साइटगी दी सी मफम सिदा यादसु नंगना बसिंग अमदा बोंजलगा आई युमदनी खंगे मायाम सेवा तौजबनी अदु यारगदी मायामसु आइसु दशा तारे अदु खिदंग नुंसिबिदना मरी मंगा निदंग तरा निदंग आइगी हेक केनो तौद्रि पोक्ति थबक से लोइदि पोक्ति मायाम खिदंग वासवाना ngaibiro nai mayam da mai appeal to Thagi se phong nong sabagi mangarak subama pokumon tharam ngosi Manipur Press Club ta pangthokre tharmajuda inner Manipur Parliamentary Constituency ki MP Dr Thakso Maina MLA Asap Udin amzu ki president amadi ISTV ki chief editor Brojendra Ningomba amadi hapta ki se phong Semelon ki editor Singtam Luwang Singbu Singna chief guest president amadi guest of honor Sing Oiki Tharmunga mari lenana MP Thakso Maina na phongdo kibada democracy chatpa leibak ta meda ki thodang yama sawi media na mapangal kalaba matamda ta democracy ki mahau phangani haina phongdokhi media ki role si amaru oi aduna ma object level technology la akanda khwai sathi cyber gi oiba achoba crime ma masi henjal la ko se ko thingmang am da si me ko kamai ta udage se ko pun da khana me no changi bes second balance kitang henjal ubada et hantom la ramba yamna academic oiba yamna understanding oiba por ma ko leram bese masi direct ba amana henjal la bese ko da man judicial activism privacy sigma la akanda media gi achoba role ma khali besina adu break phana ba lagi ma gi khongjel hapsana ba haidare ne di acceleration to hon ba di accelerate to hon ba puna maxi media na simbi ga dabani sine in hamderi ji Amzugi President Brojendra Ningomba Fongdo Kibada, Hausiki Matama Thagi Sefong Amadi Haptagi or Sefong Putoliba Singna, Sefong Aduda Matamatam Tolak Patongan Tungam Isu Singi Pau Gesarukara, Yahoning Hina Fongdo Ki. Masiku yokhtiba masila iba pawi oiba natna tomato pastos colors asiku pansaba mir kampuma ai mir kampuma intellectual sumber ko dia natna sunati kaman leadership ma tekilai adu sesma lege hasitati Brindaban gi Radha Kunja the Lady Bamaitag in Toril Kayan Tamlamba, Lysing Kayata Matam Mangsilakli Hari, Mapamadu the Labor Lysing Manta, Potasang Kaya Amadi Mitung Sangsu Nomonomagi, Pibam Soxilakli, Hana Lysing Kungamadi Ramba Adu Housing Titratru Kaktangai, Hiramasigimatan, Akugi Dali, Paumi, Saram Rosesna, Radha Kunza Amadi, Sam Kunza Gimatan, the Peter report. अब वही मंदिर जितने भी जितने सारे मंदिर है ये सारे मंदिर जो मणिपुर महाराज के अब मणिपुर के हैं लेकिन अभी जो पहले जितनी गाड़ियां लोग आते थे यहाँ पे अब वो इतना इंटरेस्ट नहीं है तो वो लोग यहाँ पर नहीं आते अभी जो नई जनरेशन हो गई है मणिपुर की पूरे चौथा महाराष्ट्र पांथोपनी ऐसे उनदरीबा कयाम कुरे पूरे याम कुरे की इपा तो दिगिने अदुगा हदि अबि की वारी तो हपता ऐसे हदि हां की पूरे की थबक दो इपा तो दिगिने हदि पाउंग लेखी दे पाउंग लेखी आई तौरे और मणिपुर की जामी लाए आई तौरे तबन होइदा कना सु याद नहीं आई की पाउंग दो उलन था की वांगदा लमजा बलदा यावरे इस बात की नारा शर्मा
डायरेक्टर माकी तपर सोले सीधा अनि मुख्य आया प्रोफेसनल युनाम को लोयन ना शराम रोजेसी ISTV न्यूज़ अदुगा रदाकुंज श्यामकुंज हौजिक लोइसलकपदा मरुइबा पाउ अमुक हन्ना मेरी कॉम दा अवामा थाकी मिंगथोल पितुनि इकाई खुमना पुकुलगनी हाइना चीफ मिनिस्टर एल बिरेन हाइक्रे नुपी अंगांग अथथबा मियोत बिने लैरिबा मकै यूनाइटेड नेशंस न थमलिबा पांदम अदु फंगबा ngamloi हाइना गवर्नर डॉक्टर नाजमा हेप्तुल्ला न हाइक्रे अमसुंग लोकताक पाटा मौंग अमतुगी माइलो संग हॉस्पिटल होटल अमदि फीसा कोन सिंगम थमदुना थबक तौबा यारोय हाइना फॉरेस्ट एंड एनवायरनमेंट मिनिस्टर टी एस श्यामकुमार न हाइक्रे हौजिक फाबगी ISTV न मियाम गिदमक संदोक तरिबा पाउ मतंग अस लोइजरे मियंग ताबिरिबा मियाम पुनमक पुसु अमुक हन्ना तुरुमज